ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯋꯥꯌꯦꯜ ꯀꯇꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯨ ꯅꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯈꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯨꯡꯒꯪ ꯑꯅꯤꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯅꯤꯈꯛ ꯂꯩꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯈꯪꯂꯝꯗꯦ꯫ ꯍꯨꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯅꯤ ꯁꯨꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯈꯨꯡꯒꯪꯗꯒꯤ ꯀꯣꯝꯅ ꯀꯣꯝꯅ ꯊꯝꯅꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯣꯠ ꯃꯥꯡꯈ꯭ꯔꯦ, ꯄꯣꯠ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯉꯥꯛꯇ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯆꯝꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯖꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯗꯕ ꯑꯣꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯄꯣꯠꯆꯩ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯝꯅꯈꯤꯗ꯭ꯔꯦ, ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯣꯠ ꯃꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯤꯁꯤꯡꯅ ꯂꯧꯕ ꯑꯣꯏꯔꯝꯒꯗꯒꯦ ꯈꯟꯅꯗꯨꯅ ꯑꯉꯛꯄ ꯑꯣꯏꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯅꯤꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯡꯒꯪ ꯍꯣꯡꯗꯨꯅ ꯍꯨꯔꯥꯟꯕ ꯂꯦꯞꯇꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯇꯧ ꯃꯥꯟꯗꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯨꯔꯥꯜꯂꯛꯄꯁꯤꯅ ꯆꯤꯡ-ꯇꯝ ꯍꯥꯏꯕ ꯂꯩꯇꯅ ꯍꯨꯔꯥꯜꯂꯛꯈꯤ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯁꯤ ꯈꯨꯡꯒꯪ ꯑꯃꯃꯝꯗ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕꯗ ꯈꯪꯅꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯍꯨꯔꯥꯟꯕ ꯃꯥꯟꯅꯔꯕꯁꯨ ꯃꯈꯣꯏꯅ ꯍꯨꯔꯤꯕꯁꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯇꯤ ꯈꯛ ꯂꯧꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤꯗꯤ ꯀꯣꯟꯅꯅꯕ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯆꯠꯂꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯗ ꯊꯝꯕ ꯄꯣꯠ ꯍꯨꯔꯥꯜꯂꯝꯕꯗꯒꯤ ꯃꯤꯁꯤꯡꯅ ꯃꯄꯣꯠ ꯃꯆꯩ ꯆꯦꯛꯁꯤꯟꯅꯈꯤꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯨꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯛ ꯌꯥꯝꯅ ꯄꯨꯔꯛꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯆꯥꯕ ꯀꯣꯟꯅꯅꯕ ꯈꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯁꯤꯅ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄꯗ ꯃꯃꯥ ꯍꯅꯨꯕꯤ ꯑꯁꯣꯟꯕꯤ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯩꯕ ꯌꯨꯝꯅꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ, "ꯏꯕꯦꯝꯃ, ꯅꯣꯡ ꯉꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯏꯃꯥꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯅꯍꯥꯛꯅ ꯅꯣꯡ ꯉꯥꯜꯂꯒ ꯏꯃꯥꯕꯨ ꯆꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤ ꯆꯦꯡ ꯂꯧꯔꯨꯔꯒ ꯊꯣꯡꯒꯗꯧꯔꯤꯕ ꯆꯥꯛꯅꯣ? ꯏꯃꯥꯕꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯅꯍꯥꯛꯅ ꯏꯁꯤꯡ ꯈꯔꯗꯪ ꯄꯤꯊꯛꯎꯕ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ, "ꯏꯃꯥ, ꯅꯣꯡ ꯉꯥꯟꯒꯗꯕꯗꯤ ꯈꯔ ꯋꯥꯠꯂꯤ, ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯥ? ꯃꯥꯏꯔꯦꯟ ꯑꯉꯥꯟꯕ ꯈꯔꯗꯤ ꯂꯩꯍꯧꯔꯤ, ꯄꯨꯔꯛꯎ ꯍꯥꯏꯕ꯭ꯔꯥ" ꯍꯪꯖꯔꯛꯈꯤ꯫ ꯃꯃꯥꯅ, "ꯏꯕꯦꯝꯃ, ꯃꯥꯏꯔꯦꯟ ꯑꯗꯨꯁꯨ ꯆꯥꯃꯟꯗꯨꯅ ꯏꯃꯥꯗꯤ ꯌꯣꯠꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯈꯔ ꯄꯨꯔꯛꯎ, ꯏꯃꯥꯁꯦ ꯂꯥꯝꯕꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯄꯨꯔꯛꯇꯨꯅ ꯃꯥꯏꯔꯦꯟ ꯑꯉꯥꯟꯕꯗꯨ ꯃꯃꯥꯒꯤ ꯃꯌꯥꯗ ꯇꯞꯅ ꯇꯞꯅ ꯏꯟꯕꯤꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯃꯗꯨꯕꯨ ꯆꯥꯅꯤꯡꯗꯅ ꯂꯥꯝꯕ ꯐꯅꯕ ꯆꯥꯔꯗꯨꯅ ꯏꯁꯤꯡꯗꯨ ꯊꯛꯆꯤꯜꯂꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ, "ꯏꯃꯥ, ꯄꯥꯟ ꯑꯉꯥꯟꯕꯁꯨ ꯈꯔꯗꯤ ꯂꯩꯍꯧꯔꯤ, ꯄꯨꯔꯛꯈꯣꯔꯥ" ꯍꯪꯖꯔꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯅ, "ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯔꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯝꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯒꯅꯤ, ꯑꯗꯨꯅ ꯈꯔ ꯏꯃꯥꯒꯤ ꯅꯥꯛꯇ ꯊꯅꯝꯃꯨ" ꯍꯥꯏꯔꯛꯈꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯁꯣꯜꯂꯛꯈꯤ, "ꯍꯩꯁ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯑꯩꯅ ꯊꯕꯛ ꯁꯨꯅꯤꯡꯗꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯍꯨꯗꯨꯅ ꯆꯥꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯃꯨꯛ ꯇꯣꯟꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯅ ꯂꯥꯏꯔꯕ ꯑꯇꯣꯟꯕꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯄꯣꯠ ꯍꯨꯈ꯭ꯔꯔꯣꯏ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯤꯡꯗꯒꯤ ꯍꯨꯔꯒꯦ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯊꯣꯡꯖꯦꯟ ꯃꯄꯥꯟꯗ ꯊꯅꯝꯂꯒꯦ꯫ ꯑꯩꯒꯤꯗꯤ ꯑꯇꯣꯞꯄꯁꯤꯡꯗꯒꯤ ꯍꯨꯔꯒꯦ ꯈꯟꯗꯨꯅ ꯃꯥꯅ ꯍꯨꯔꯛꯄ ꯆꯦꯡ ꯈꯔꯗꯨꯒ ꯍꯋꯥꯏ ꯈꯔꯗꯨꯒ ꯊꯣꯡꯖꯦꯟ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯂꯒ ꯍꯨꯔꯥꯟꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯗꯨ
ꯑꯍꯤꯡ ꯑꯗꯨꯃ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯍꯨꯔꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯍꯨꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯇꯨꯅ ꯉꯁꯤꯗꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯆꯦꯡ ꯈꯔꯗꯪ ꯅꯤꯔꯨꯗꯨꯅ ꯏꯃꯥ ꯑꯁꯤꯕꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯤꯖꯒꯗꯒꯦ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯋꯥꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗ ꯊꯣꯡꯖꯤꯟ ꯃꯅꯥꯛꯇ ꯄꯥꯌꯨꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯣꯝꯂꯤꯕꯗꯨ ꯊꯣꯛꯇꯨꯅ ꯌꯦꯡꯖꯕꯗ ꯆꯦꯡ ꯍꯋꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯑꯣꯏꯔꯝꯕꯗꯨ ꯊꯦꯡꯅꯖꯔꯕꯗ ꯂꯩꯁꯥꯕꯤꯗꯨ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯁꯤꯕꯨ ꯀꯔꯝꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅ ꯊꯝꯕꯤꯔꯝꯕ ꯑꯣꯏꯔꯕꯅꯣ? ꯅꯠꯇ꯭ꯔꯒ ꯂꯥꯏꯅ ꯏꯃꯥ ꯏꯆꯥꯒꯤ ꯏꯇꯧ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯊꯝꯕꯤꯔꯝꯕ ꯑꯣꯏꯔꯤꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯖꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯃꯥꯒꯤ ꯆꯥꯗꯕꯅ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯂꯕ ꯂꯥꯛꯂꯒꯅꯤ ꯈꯟꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯃꯁꯥ ꯏꯔꯨꯖꯊꯣꯛꯆꯔꯒ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯃꯆꯨ ꯇꯥꯅ ꯊꯣꯡꯖꯔꯗꯨꯅ ꯃꯃꯥꯕꯨ ꯆꯥꯛ ꯆꯥꯕꯤꯔꯣ ꯍꯥꯏꯖꯔꯗꯨꯅ ꯆꯥꯛ ꯄꯨꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯝꯂꯕꯗ ꯃꯃꯥ ꯑꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯊꯣꯡꯕꯅꯣ? ꯀꯅꯥꯒꯤ ꯃꯐꯝꯗꯒꯤ ꯂꯧꯔꯨꯔꯒ ꯊꯣꯡꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯃꯥ, ꯆꯥꯛ ꯑꯁꯤ ꯍꯥꯟꯅ ꯆꯥꯈꯣ ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯏꯖꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯉꯁꯤ ꯅꯃꯥ ꯑꯩꯒꯤ ꯆꯥꯗꯕꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯖꯕ ꯉꯝꯗꯕꯗꯒꯤ ꯏꯆꯥꯕꯨ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯆꯠꯂꯕ꯭ꯔꯥ? ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯏꯃꯥ ꯆꯥꯛ ꯑꯁꯤ ꯆꯥꯈ꯭ꯔꯔꯣꯏ, ꯆꯥꯗꯅ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯅ ꯀꯞꯆꯔꯛꯈꯤ꯫ ꯃꯃꯥꯒꯤ ꯃꯆꯥꯕꯨ ꯊꯥꯖꯗꯕ ꯋꯥꯍꯩꯅ ꯉꯥꯡꯂꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨ ꯎꯖꯔꯒ ꯃꯆꯥꯅꯨꯄꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯥꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯃꯥ, ꯑꯩꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯏꯃꯥꯅ ꯆꯥꯛ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯗ ꯑꯩꯅꯗꯤ ꯆꯦꯡ ꯂꯩꯇꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯨꯡꯉꯝꯗꯅ ꯂꯩꯔꯕꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯅꯤꯔꯨꯒꯗꯒꯦ ꯈꯟꯖꯕꯗ ꯑꯋꯥꯕ ꯑꯣꯏꯅ ꯂꯩꯔꯕꯗ ꯅꯣꯡꯉꯥꯟ ꯊꯣꯔꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕꯗ ꯊꯣꯡꯒꯤ ꯃꯅꯥꯛꯇ ꯄꯥꯌꯣꯝ ꯑꯃ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯖꯕꯗ ꯆꯦꯡ ꯍꯋꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯑꯣꯏꯅ ꯌꯥꯎꯔꯝꯈꯤ꯫ ꯑꯩꯁꯨ ꯈꯟꯖꯈꯤ, ꯃꯁꯤꯕꯨ ꯀꯅꯥꯅ ꯊꯝꯕꯤꯔꯝꯕꯅꯣ? ꯀꯔꯤ ꯃꯔꯝꯒꯤ ꯊꯝꯂꯝꯂꯤꯕꯅꯣ? ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯁꯣꯟꯗꯨꯅ ꯂꯩꯕꯅ ꯅꯆꯥꯅ ꯇꯥꯛꯆꯍꯧꯗ꯭ꯔꯦ꯫ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯂꯒꯅꯤ ꯈꯟꯖꯗꯨꯅ ꯑꯩꯍꯥꯛ ꯆꯥꯛ ꯑꯁꯤ ꯊꯣꯡꯖꯔꯨꯕꯅꯤ꯫ ꯃꯆꯥꯅ ꯁꯦꯡꯅ ꯍꯥꯏꯔꯤꯕꯗꯨ ꯃꯃꯥꯗꯨꯅ ꯆꯤꯡꯅꯗꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯈꯤ, ꯏꯃꯥ, ꯉꯔꯥꯡꯗꯒꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯊꯣꯛꯂꯨꯕ ꯂꯩꯇꯦ꯫ ꯏꯃꯥꯒꯤ ꯅꯅꯥꯛꯇ ꯂꯩꯖꯔꯤꯕꯤ ꯑꯩꯍꯥꯛꯄꯨ ꯏꯃꯥꯅ ꯊꯥꯖꯕꯤꯗ꯭ꯔꯕ? ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯏꯃꯥ ꯆꯥꯛ ꯑꯁꯤ ꯆꯥꯔꯒꯦ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯑꯀꯟꯕ ꯋꯥ ꯍꯥꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯀꯞꯂꯗꯨꯅ ꯆꯥꯛꯂꯨꯛ ꯑꯗꯨ ꯆꯤꯡꯁꯤꯜꯂꯒ ꯆꯥꯛ ꯆꯥꯈꯤ꯫ ꯅꯪꯁꯨ ꯆꯥꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯃꯥꯕꯨ ꯄꯤꯖꯈꯤ꯫ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯁꯨ ꯃꯥꯅ ꯍꯨꯔꯥꯜꯂꯨꯕ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯌꯨꯝꯗꯨꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯉꯔꯥꯡꯒꯤ ꯄꯥꯌꯣꯝ ꯑꯗꯨꯒꯨꯝ ꯄꯥꯌꯣꯝ ꯑꯃ ꯂꯩꯔꯝꯈꯤ꯫ ꯉꯁꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯍꯥꯟꯅ ꯍꯧꯒꯠꯂꯦ꯫ ꯃꯗꯨꯗ ꯄꯥꯌꯣꯝꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯀꯅꯥꯅ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕꯅ ꯆꯤꯡꯅꯕꯗꯤ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ, ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯕꯒꯨꯝ ꯉꯁꯤꯁꯨ ꯄꯥꯌꯣꯝ ꯑꯃ ꯂꯩꯔꯝꯂꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯊꯨꯅ ꯍꯧꯒꯠꯂꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯗꯨꯅ ꯉꯔꯥꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯅ, ꯐꯔꯦ ꯏꯕꯦꯝꯃ, ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯕꯤꯗꯗꯨꯅ ꯏꯁꯣꯔꯅ ꯊꯝꯕꯤꯔꯝꯕꯅꯤ ꯈꯟꯗꯣꯛꯂꯁꯤ꯫ ꯄꯨꯁꯤꯜꯂꯨ, ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯃꯥ ꯃꯆꯥꯒꯤ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯍꯦꯛ ꯍꯦꯛ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯄꯥ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯊꯝꯕꯤꯔꯝꯅꯕ
ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯅꯥꯛꯇ ꯍꯧꯕ ꯕꯣꯀꯨꯟ ꯄꯥꯝꯕꯤꯗ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯄꯨꯟꯁꯤꯜꯂꯝꯂꯒ ꯆꯪꯁꯤꯜꯂꯛꯂꯤꯉꯩꯗ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤ꯫ ꯃꯥꯅ ꯁꯒꯣꯜ ꯑꯃ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯁꯒꯣꯜ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯎꯗꯒꯤ ꯊꯣꯛꯂꯒ ꯊꯧꯔꯤꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯁꯒꯣꯜꯗ ꯇꯣꯡꯂꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯥꯟꯅꯒꯤ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯁꯒꯣꯜ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯅ ꯃꯩ ꯆꯨꯈꯠꯇꯨꯅ ꯌꯦꯡꯕꯗ ꯁꯒꯣꯜ ꯑꯅꯤ ꯆꯠꯈꯤꯕꯒꯤ ꯈꯣꯡꯒꯣꯜ ꯊꯦꯡꯅꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯍꯨꯔꯥꯟꯕꯁꯤ ꯑꯩꯗꯔ ꯍꯥꯏꯕꯕꯨ ꯑꯩꯗꯒꯤ ꯍꯦꯟꯅ ꯇꯥꯗꯕ ꯃꯤꯁꯨ ꯂꯩꯕꯣꯏꯔꯦ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯈꯣꯡꯅ ꯆꯠꯂꯨ ꯍꯥꯏꯅ ꯇꯝꯂꯝꯂꯦ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯇꯨꯅ ꯁꯒꯣꯜ ꯂꯧꯔꯨꯈꯤꯒꯦ꯫ ꯉꯁꯤꯗꯤ ꯃꯥꯅ ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯍꯜꯂꯒꯦ ꯈꯟꯗꯨꯅ ꯁꯒꯣꯜ ꯄꯨꯈ꯭ꯔꯤꯕ ꯍꯨꯔꯥꯟꯕꯒꯤ ꯈꯨꯜ ꯇꯥꯅ ꯈꯣꯡꯅ ꯂꯥꯛꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅꯁꯨ ꯃꯃꯤꯡ ꯂꯩꯕ ꯍꯨꯔꯥꯟꯕꯅꯤ, ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯁꯒꯣꯜꯁꯤꯡꯒꯤ ꯃꯅꯥꯛꯇ ꯇꯨꯝꯐꯝ ꯁꯦꯝꯗꯨꯅ ꯂꯩꯈꯤ꯫ ꯍꯨꯔꯥꯟꯕꯁꯤꯅ ꯄꯟꯊꯕ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯗ꯭ꯔꯥ ꯃꯟꯇ꯭ꯔ ꯁꯣꯟꯕꯗ ꯁꯒꯣꯜ ꯁꯪꯂꯤꯕ ꯍꯨꯔꯥꯟꯕꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯂꯥꯛꯂꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅ, ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯔꯣ, ꯑꯩꯍꯥꯛ ꯑꯃꯨꯛ ꯅꯪꯒꯤ ꯁꯒꯣꯜꯁꯤꯒ ꯀꯣꯟꯅꯅ ꯆꯠꯂꯒꯦ, ꯋꯥꯔꯧꯒꯅꯨ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯅꯤꯗꯨ ꯆꯤꯡꯊꯣꯔꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯏꯀꯣꯛ ꯀꯣꯛꯅ ꯁꯒꯣꯜ ꯑꯅꯤꯗꯨ ꯄꯨꯟꯗꯨꯅ ꯊꯝꯂꯒ ꯇꯨꯝꯈꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯗꯨꯅ ꯇꯨꯝꯂꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯂꯦ꯫ ꯁꯒꯣꯜ ꯑꯅꯤꯃꯛ ꯎꯗ꯭ꯔꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅ ꯁꯪꯂꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯄꯨꯈ꯭ꯔꯤꯕ? ꯑꯩꯍꯥꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯒꯣꯜ ꯂꯧꯔꯨꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯍꯨꯔꯥꯟꯕ ꯁꯒꯣꯜ ꯊꯤꯕ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗ ꯏꯀꯣꯛ ꯀꯣꯛꯅ ꯁꯒꯣꯜ ꯑꯅꯤꯗꯨ ꯄꯨꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯥꯛꯂꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯃꯄꯥꯡ ꯊꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯔꯕꯣꯏꯔꯦ꯫ ꯃꯔꯨꯞ ꯁꯒꯣꯜ, ꯀꯌꯥ ꯉꯟꯅ ꯌꯧꯔꯛꯄꯒꯦ ꯍꯪꯂꯛꯈꯤ꯫ ꯍꯨꯔꯥꯟꯕ ꯂꯩꯔꯝꯂꯤꯕꯗꯨꯅ ꯃꯔꯨꯞꯅ ꯇꯨꯝꯊꯈꯤꯕꯒ ꯌꯧꯔꯛꯂꯦ ꯈꯨꯝꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯑꯃꯗꯨꯅ, ꯃꯔꯨꯞꯀꯤ ꯁꯒꯣꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯄ ꯃꯥꯜꯂꯤ, ꯃꯩꯁꯨ ꯍꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯃꯔꯨꯞ, ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏ, ꯅꯣꯡꯃꯇ ꯃꯤꯒꯤ ꯁꯒꯣꯜ ꯁꯪꯗ ꯂꯦꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯔꯨꯞꯅ ꯇꯣꯡꯗꯨꯅ ꯆꯠꯄꯤꯈꯤꯕꯗ ꯃꯔꯨꯞꯄꯨ ꯍꯦꯛ ꯎꯗꯕꯒ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯆꯦꯜꯂꯛꯀꯅꯤ, ꯑꯣꯟꯊꯣꯛꯅ ꯃꯥꯅ ꯑꯩꯕꯨ ꯅꯤꯡꯖꯈ꯭ꯔꯕꯣꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯗꯨꯅ, ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯥꯒꯤ ꯃꯃꯤꯠ ꯃꯅꯥꯁꯤ ꯌꯥꯝꯅ ꯁꯤꯡꯅ ꯎꯏ꯫ ꯃꯔꯨꯞꯄꯨ ꯃꯤ ꯀꯌా ꯂꯩꯃꯤꯟꯅꯔꯤꯕꯒꯦ ꯍꯪꯂꯛꯈꯤ꯫ ꯂꯩꯔꯝꯂꯤꯕ ꯍꯨꯔꯥꯟꯕꯗꯨꯅ, ꯃꯔꯨꯞ, ꯑꯩꯗꯤ ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅ, ꯐꯔꯦ ꯃꯔꯨꯞ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯍꯨꯔꯥꯟꯕꯗꯨꯅ, ꯃꯥꯒ ꯑꯁꯤ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯤ, ꯃꯥꯒ ꯁꯤꯡꯅꯕ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯈꯟꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯆꯦꯡ ꯍꯋꯥꯏ ꯄꯩꯌꯣꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯝꯂꯝꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯀꯅꯥ ꯑꯣꯏꯔꯝꯒꯗꯒꯦ ꯈꯟꯗꯨꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯤꯡꯗꯨꯅ ꯃꯥꯕꯨ ꯐꯥꯒꯗꯕꯒꯤ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯖꯔꯤꯕ ꯅꯣꯝꯖꯔꯤꯕ ꯑꯗꯨꯅ ꯑꯔꯦꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇꯨꯅ ꯈꯔ ꯃꯈꯩꯗꯤ ꯑꯋꯥꯕꯗꯨ ꯀꯣꯛꯆꯗꯨꯅ ꯂꯩꯖꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯉꯁꯤꯗꯤ ꯄꯣꯠ ꯊꯝꯂꯤꯕ ꯃꯤ ꯑꯁꯤ ꯃꯁꯛ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯑꯍꯤꯡꯗꯨ ꯇꯨꯝꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯔꯛ ꯃꯔꯛꯇ ꯊꯣꯡ ꯑꯍꯣꯕ ꯑꯗꯨꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯄꯣꯠ ꯊꯝꯕ ꯃꯤꯗꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯤꯡ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯈꯗꯥꯡ ꯆꯦꯠ ꯂꯥꯛꯄ ꯅꯤꯄꯥ ꯑꯃ ꯃꯈꯨꯠꯇ ꯄꯥꯌꯣꯝ ꯑꯃ ꯄꯨꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯔꯦ꯫ ꯅꯤꯄꯥ ꯑꯁꯤꯅ ꯃꯪꯒꯣꯜ ꯀꯥꯈꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯔꯒ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯍꯥꯟꯅ ꯊꯣꯡ ꯄꯧꯔꯣꯟ ꯂꯣꯟꯗꯅ ꯊꯝꯕꯅ ꯊꯣꯡꯗꯨ ꯊꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯅꯤꯄꯥꯗꯨꯒ ꯃꯥꯌꯣꯛꯅꯔꯦ꯫ ꯅꯤꯄꯥꯗꯨ ꯄꯣꯠꯇꯨ ꯊꯥꯗꯔꯒ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯆꯠꯀꯦ ꯇꯧꯔꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯅꯅꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯧꯈꯤꯒꯦ꯫ ꯋꯥꯗꯨ ꯇꯥꯔꯒ ꯍꯨꯔꯥꯟꯕ ꯅꯤꯄꯥꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒ ꯋꯥ ꯇꯥꯅꯗꯨꯅ ꯂꯩꯈꯤꯕꯅ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅ
mai putholak tuna thorak le. Mama aduna hairi. Lakpiri bana hakpu kanano. Laira mira. Nanai ima isha ngasi phawan haki thaujal na hingduna leijaba ngamlei bani. Aduna aikoi anibu yokpiri ba ibungo. Nahang ni imungda amukta lengsin biduna. Nanai ima isha gi phamda asing ba pari soya matang tak biduna. Nasak amuktang khangan biyo haijarakhi. Makoi gi nungsiraba uhaidu tajabada huran bani padu satpa ngamdaduna imungda changlak phak tharaduna phamle. Hanubi aduna ibungo nahana numit khudingmaki lairabi ima isagi sinjak hunduna aikoi ani hingjari bani. Aduna aikoi gi phamda nasak biduna ima isade sorgi masak oiraba ibungo bu khangan biyo haijarakhi. Makoi gi thamoi sona nungsina hairakpadu taraga huran ba khadang set yeliba phi adu lokthok sare. Aduga mama masabu yenglaga hairakhi. Ima ai hakni huran bani. Huran bana igi ithongni. Wada taraga hanubeduna hairakhi. Ibungo nahak huran bu oirabasu nahakti ima isagi ifamdadi soni. Nahak pu amuktang ujaningduna leijarakpa matam kuirabani. Aduna imaki ifamda arot payauduna nangi nasak naming takpiyo hairakhi. Huran bana hairakhi. Tabiyo ima. Aihak mafam masidagi khungang mari mangas chatlaga laiba khungang amadagini. Iming na shumba kawi. Aigidi kanasu leijadre. Aina pungkak sorakpa matamda ima adusu leikhidre. Aihak tawfam khangkhidre. Aigini haiba kanasu leiti. Shuba nombasu hairamdi. Aihak tawfam khangdaduna saningai thaningai su leiraktrabada nongma thangnaba yumbu aduda sanaba kharada pinabiyu haijarubada mahangna shauna haujikpu karaidagi nangi sanaba piba isa phawo pijaningai leiti haina yamna thiba waisina ngangladuna aibu tanthok pirakhi. Aidi sadabana lamana loirabada aihak yamna ware. Ising yamna thakchinduna aihak yum thadoktuna chatpa horakle. Asum asum chalakpada nupi khara lambi mapanda thabi yonduna leiramkhi. Makoi manakta aina sangsinduna yoliba thabi singadubu saningna yengjarubada hanubi ama yauribaduna ibungo nahakpu thabi asi saningbra hanglakhi. Maduda aina saningi khumjakhi. Hanubiduna phajaba thabi achauba ama aingonda pire. Madu aina laujare. Aduga thabi adu aina loina sathokle. Madu uraga hanubiduna ibungo nangbu sak sadribra hanglakhi. Aina iben aidi sak leitabana sadri khumkhi. Maduda hanubi aduna aibu magi manakta kaushinduna hairakhi. Nang hangoigadra ibena kharadi sarure. Sakti leiri haiduna magi thumuk adudagi sak yomlibaduga konana yen sanga aibu chau pire. Aina ibena adugi manakta harauna imitta pi taraduna ibena adubu amuk yengjarga saktu saraduna lairibadu uraga hanubiduna ibungo nahakpu kadaidagino nahaki ima ipa lairibra nahakpu saktu oktabra hanglakhi. Aina khumlami iben aidi ima ipa kanasu leijadre. Iming su mayamna apangba kawi. Ima ipa na kari tholambano khangdi. Wadu taraga hanubidu aibu munna yengladuna leikhre. Aduga hairi. Ngasigi din hak nayumda amuk haninkraganu. Karigumba nahana satkhiba matamda soyangam yawba tare. Aduna iben gida leirasi hairakhi. Aihak yamna haraujare. Aihak hanubidugi manakta leire. Mana thaudabadu aina harauna injare. Maduda hanubiduna hairakhi. Ishugi namingdi ibena tholagani. Nangbu ubadagi agi thamoi asi ishubu nungsibana sumatkre. Aduna ishugi namingdi shumba haina kaurasi haina hairakhi. Numit adudagi aigi ming asi shumba haina khangnakre. Ayaksu iben hanubidugi manakta leijare. Maaksu magini haiba kana amata leiramdi. Aduna hanubi iben aduna aibu masagum masugum luna tawbiduna aibu yokpire. Magidi ingkhol chaurami. Yansang mana masing thaduna madu yolaga
ibena aibu yokpirakibani. Laigi nongdamdagi aibu yokpirambi ibena adu laikidri. Aihak magi masu oiduna magi ingkol saman punamak aina sunomduna leire. Asumna leirakpada nongma aina ibelna thambiramba upu adu hangdoktuna yenglubada lairik iba boy macha ama thengnare. Aina senasing adu haidoktuna yenglure. Boy adugi manungda yeklamba laisingdugi manungda sagol tongba lai ama yaurami. Madu hek yenglubadagi aige kok yamna kana ngauraktuna aihak laimai thakta taduna adum tuthakre. Manga mamanglami. Manga duda aibu yokpirambi iben hanobidu laktuna hairakhi. Ibungo ibena siramdaida isuda madubu sinaramdribadu maduna hangna sizinabada phattaba thokadra khanduna sinaramdabani. Adubu nahaki narai bakta nangna phangu tamduna madubu phangjare. Aduna mahangna nangna tauningba punamak loina talakani. Haujikti nahangna lairik adubu hangdoktuna yenglurabanina nangna loinamak paba thoklagani. Nangna tauningba khudingmak maduda yengjaduna thabak taw hairakhi. Ibena madubu taklamba matungda aihak mikap tholaktuna lairik adubu amuk hana upu aduda thamjanjare. Asumna matam khara leiraga nongma lairik adubu amuk hana yenglubada asumna iramki. Nahaki sinphamdi huran bagi sinphamna nangi sinphamni. Adubu sinpham aduda nahangna satpa tarabasu nangna hurakpada mi mangnabadi hurakkanu. Nongmagi nangi konanaba aduda pura'u haina takpirakhi. Aduna huba yaba imung siyang-siyangduna hurakpada nongma imana ngamdaduna leiringaida ibe masida sak saningi hairabada magna sakti leitabana thongdre mairen anganbadi leihori haijaduna madubu imana pura'u lamana khangba ngamdre hairabada ibe masina madubu pujaraktuna pijahubadu huranba aina tabada ithamoise puba ngamjakhidi. Aduna aina hana migidagi huralakpa potsingdu ima khoigi thong manakta thamjarambani. Numit adudagi ima hoigi saruk aina huraliba makhai tamjaribani. Ima ayaka siyamna phattaba migi mapot huranba mini. Wadu taraga hanubi mama masaduna huranbani pa sigi makhong koladuna kapsarakhi. Hanubiduna kabladuna hairakhi. Ibungo na huranba uijarabasu ima isagi famdadi ekhoibu sembiribai sormangni. Nagi nafamda ima isagi karisu kasaningai leijadi. Aduna imana ngasi pigadoriba simatang nangna singnadana harau harau loksinbiu. Nangna amuk matik sadi khanbiganu. Punsi supagi oina imana isagi nafamda dan taurabani hairaga masanupibu sinajaki. Masanupi aduna sumapungning yamna nungsina kapsaraduna haukhiba laitabana maram oiduna wana lenjarakhiba punamak puning singjaraga huran mani padugi makhong koladuna aibu punsi supagi oina thadok piganu. Sirabasu ibungo nahaki natung injaba ngamba pinabiyo haijaraga hingna mathamoi songna kapsarakhi. Huran mani padusu makhoi mama masagi mataudu uzaraga makhoi bu thadok tuna satpa ngamdre. Magna sagola dubu sing silaktuna mana purakpa pot singduga loina na changlakhi. Sagola du mapanda punduna thamle. Aduga pot sing adu imungda pusilaktuna changminari. Numit adudagi huran mani padu lukhrabi mama masagi yum aduda leikhi. Lukhrabi mama masaduna mahakpu isorgumna luna sana tawjakhi. Makhoi yamna nungsinana laiminarakpana nongmadi magi nupi asina hairakhi. Ibungo na numit khudingi aikhoigi sananabani khanbiduna huran basaliba si tokpiraga suba nomba yaba lambi amatang thibiduna aikhoi huran basidagi toklabadi phakragani da hairakhi. Magi nupigi wado taraga huran bana hairakhi. Chumi ibema nangna khalibadu aisu khalibani nangna soidana wai simak nongmadi hairakani haina. Aigi mapokti huran ba haibasina aigi thauni haina isona tambikhre. Masigidamak aihaksu
ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫